yauna lamdam asida khundaminari ba furup kayana saruk yaduna tarani palak suba the Great June Uprising and Unity Day gi thoram pangthokre. Ima laibak ki damak thawai katpagi wakhalon ngasigi mirol dasu cheli haina PH Devan na phongdokre. Congress amade CPI na khaziktan moirabasu haihodaba yade matagum BJP na luchingba laingak asida yumpham yaudaba maral kaya season basi laibak thibani haina IPI Minister TH Bishwajit na phongdokre. Chief Minister N Birenga BJP gi nauna khankraba Working President JP Nadaga unakre. Amadi N Birena luchingba sarkar asigi manungda problem leite ningthina leiri laingak asigi manungda yanadabagi wafam leite haina Minister TH Bishwajit na haikre. Krumzari Times of Manipuri Manipuri pau miyeng tabiriba mayam punumapu ASHAPRIYA na taram nokchari ngasigi maruiba pausing miyamda sandokna pizari. Manipur gi ngamkhai amadi apunbagi saktam kannabagi achepa firep ama lauminabagi pandamda The Great June Uprising and Unity Day Observation Committee na sinduna haukiba chahi singda pangthokibagum tara nepalak suba The Great June Uprising and Unity Day gi thoram ngasi athauba thaubi singi yatafam oiriba Krekupata Konglaipak wangbada khunda khraba maitai sing amadi lamdam asida khunda minariba furup khudingmaki chilinau miyoi kyana saruk yaduna pangthokre. Ngasi ayo angan badagi hauduna yakairol isai sakpaga loinana furup khudimaki lining laisol pangthoklaba tungda miyamna athauba athaubi singi khubamda haikal eikat tamba amadi miyamgi oiba mifam pangthokpa leikidraba athauba athaubi singi mung manung thaudok aduda asokapan nangkraba singda khudol pot pibana thoram adugi mapung oiba saktam oikhi maikai kayadagi masa masagi nat ki oiba fizol setuna lakiba miyamna leikidraba athauba athaubi singi khubamda machu kayagi lei dup thamai kanakhi Laikidraba athauba athaubi singi photo ubada haikat laikat tamba lakiba miyoi cha kayana mamitagi mapi taduna tengthana kapnakhi thoram adugi saruk amoina miyoi kyana laibakidama kathokibagum I dan tauki Observation Committee gi Chairman PH Devan na thoram apu oiduna Kekupata pangthokiba miyamgi mifamda tongan tongan ba CSO amadi lamdamasida khundaminari ba furup singi luchingba singna Presidium member sing oikhi Observation Committee gi Chairman PH Devan na Ima laiba kidamak thawaina ponthapi khraba athauba thaubi singna chalamba paukhongde Ima laiba ki ngamkhai kaiba budi thawai thadokpana hena fai haibasini asigumlaba wakhanlon asi ngasigi mirol asidasu cheli haiki khoi mayamgi unity amakha miyamda aikoi lepi haibadugi mayek sengna ataiba aduguma numit asina lakpada aikoi masida mafam masida yobiraktana lai katpa yawbiba thoram yawbu lakpibase masigi damakta sinja langjariba Taraga Nipalak Suba The Great June Uprising Unity Day gi Maikai dagi hanna taram na okchari mayam pumna maki wakhan paring ado aikoi pumna mang chenbo oiminarasi haibo wafam che thamjari. Observation Committee Convener Khuraizam Athaubana ngasi haiba numit asi laibak asigi khwaidagi thamoi sokba thodok ama thokiba numit ni laibak asigi ngamkhai ngaknanaba honabada lamdam asigi miyamna thawai fawba pamudi haiba utpaga loinana Athauba athaubi kyana maraiba kidamak thawaina ponthapi ki haiki Every age group of the people of Manipur converge here to pay their tribute, to pay their respect and to salute to all the martyrs who sacrificed for the state of Manipur to protect, to defend the territorial, political and historical identity of Manipur. Today is June 19. We call it the Great June Uprising Unity Day. And it is the day of national mourning, yet we believe the day of conviction towards protecting the national identity of Manipur. Thauramadu da sarugyaba lakiba Manipur gining thau laisemba sana zaubana. Aikoi tuminna Penduna laithokpagi matam nate masidagi chawba hekta khudakta pokhairakpa yaba issue kya leire masigi damak aikoi mikup na hom singna leitaba yade haiki June 19 dagi hena chawu yaba issue mayam ama hek tholokda mai hoba yaba issue mayam ama aikoi gi
ꯃꯥꯡꯗ ꯌꯥꯝꯅ ꯅꯛꯅ ꯑꯩꯈꯣꯏꯒꯤ ꯆꯪꯉꯛꯀꯗꯕꯩ ꯉꯥꯏꯔꯒ ꯂꯩꯕ ꯃꯇꯝꯅꯤꯅ ꯑꯩꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯨ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝꯁꯨ ꯑꯗꯨꯒ ꯂꯩꯉꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯨ ꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛꯁꯤꯒꯤ ꯑꯗꯨꯒꯨꯝꯕ ꯂꯥꯛꯀꯗꯕ ꯑꯔꯨꯕ ꯑꯀꯤꯕꯗꯣ ꯃꯗꯨ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯊꯦꯡꯅꯁꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯌꯥꯝ ꯀꯂꯦꯛꯇꯤꯚꯂꯤ ꯑꯩꯈꯣꯏ ꯐꯥꯔꯝ ꯁ꯭ꯇꯦꯟ ꯑꯃꯗ ꯑꯩꯈꯣꯏ ꯌꯥꯝ ꯌꯨꯅꯥꯏꯇꯦꯗꯂꯤ ꯂꯦꯞꯄꯗꯣ ꯃꯗꯨꯒꯤ ꯃꯇꯝ ꯑꯣꯏꯌꯦꯅ ꯑꯩ ꯉꯁꯤꯁꯦ ꯐꯥꯎꯖꯩ ꯑꯗꯨꯃꯥꯏꯅ ngasi pangthokkiba thoram aduda film gi lamda thabak tawribasing Maniwood amadi film forum gi miyoi kyana thoram yawba laklibasingda isingna chingba pithaktuna amadi atai hiram kayadasu mateng pangkhi सुमाइना लेबाकी ओइबा थबक थरोमसिंगसिदा अखोइगी मनिउट की कांगुसिंगना संजिल्लकांदा मतेंग पांगबगी थरोमसिगी अहानबा जुन 19 की थरोमसिदी अहानबा ओइना पांगजाबनी Numidangi matamda June 18 thogdokta laikhidraba singi yatafam oiriba Kekhupat ki khubamda miyamna maira katuna ikai khumna botki laikhidraba singi imung manung gi miyoi sing mari mata amadi tongan tongan mamafam kayadagi lakpa miyoi cha kayana maira katki loinana laikhidraba athauba athaubi sing saithaba ichai kayasu sakhi Forum the Voluntary Health Unit Committee na sinduna June 19 ga mari leinana Taramapalak Suba Blood Donation Camp ama ngasi RIMS ki Department of Transfusion Medicine da pangthokre Thoram aduga mari leinana Voluntary Health Unit Committee gi President Layengzam Soba Chandrana Haukiba chahi lisingani supna amada thokiba laibok thiba thodok amada laikhidraba athauba thaubi sing amade soktuna leiriba miyoi sing adugi mafamda ikai khumnabo utpo oina ngasi gi blood donation camp ase pangthokpani amadi ngasi gi oina RIMS ta layengduna lairiba patient singda changdaba blood sing cell amata laudana RIMS ki Department of Transfusion Medicine na piri haiki RIMS की ब्लड बैंक का खुशम नरगा कोई की तरामा पलक सुबह ब्लड डोनेशन कैंप कोई की 2001 की 2001 की अदुगुम्बा मणिपुर की ngam कायबे यारो याइबा अदुगुम्बा इहौदुदा थवाइना पोंथा पीखरबा मदि सोक्तुना मदि हक्सांग फिबम सोइनाइदुना लेहरुबा मदि इहौदुदा सरुक याबिगी बसिंगी मफमदा काय खुमनजब उच्चबो ओइना अथौबसिंगदा कथोकपा इ हाइना कोइना चाही खुदिंगे सिगुम्बा ब्लड डोनेशन कैंप असी पांगथोक्तुना लाक्चबनी Blood Bank and Transfusion Unit District Hospital Thobal gi mining makhada Royal Fitness Academy Gym RFA Thobalna Tears of Mother cannot save a child but your blood can haiba thimda June 19 thorang mari lenana nomi oiba blood donation camp tama ngasi Thobal wang mataba sorok makhada leiba academy asigi gym de bangthokre Arjuna Awardee Wangkhem Sandhyarani amadi transgender amayauna gym asigi sanaroi kuntrana EP kiba camp aduda RFA Thobal gi founder akoijam Lakshmina Sanaroi singna EP bada hakchang da kari su sokningai oide haiba paujelasi pi bagaloinana athauba singi numit June 19 lakpada athauba singi mafamda ikai khumna bo utpo oina RFA Thobalna ahumlak suboina blood donation camp asi pangthokpani amadi camp asibu mai pakhanbiri ba district hospital Thobal gi doctor amadi staff singbusu thagatpa phongdokhi Code of Conduct lairingai da yamlaba senfam kaithokre amadi CPI na Bharatiya Janata Party da Aranba Pambai season aduna handak pangthokiba tarataret suba lok sabha mikhal mai pakhibani haina maral thangzilakliba se Sabina mama noknaba oina thokani khantharaga haiba chumgani haina Imphal gi Sanjen thongda leiba IPR gi minister Thongam Biswajit ki quarter da pangthokpa paumi singa unabada phongdokre minister na makha taraduna BJP na mikhal gi matamda muscle power season aduna namfuda board mai pakhibani haina center da wakalakliba haiba se yamna ikai ningai ne Matamamada Congress Party amadi CPI miyamna yaramba tarabasu ngasidi praja singi thamoida BJP gi thambal satle haibasi pangthokliba mikhal gi falladuna ucharaba wafamni Karigumba Bharatiya Janata Party na mikhal manungda nataba pambai season ai haibagi chapchaba praman puthokpa ngamlagadi puthopirau maduna tana pauche gi khuthangda pangangda ngangba topiba chumgani haike aduga lon lonana aikoi gi lori gi haukiba akoi gi Lok Sabha amadi Lok Sabha 2014 amadi अखोगी लेरिबा 9 अमदी 14 दा अखोगी सीट अनिमक्स द कांग्रेस न पाई पाकी अदुबो अखोगी CPI गा कोई कांग्रेस का अखोगी लेरिबा फर्स्ट सेकंड तादन मसिंग थिना किबनी अदुबो ngasi di अखोगी CPI गी लेरिबा कोई ऑल इंडिया गी ओने CPI गी
vote sharing je atu ki mati handagre aduna akhoi gi leiriba sumna khaki akhoi gi yang khraba seat gyam changwa gi mathakta leiba post da sumna khaki akhoi lebak se da ani khaktang phangba ngam ki bani adu manipur da su hana second ta duna yam nak ni nenam che yam na handaki ba post se sin CPI su kun khangjin bi ba phai miyam gi mandate na pidrabani adu miyam na akhoi na khoi se khuntu ga thamama ba mi na khoi na pamdraba posa ama oire ha ba se ai thamjagani aduga ngangning haidana pangang de ngangba aduga akhoi gi karamba matamda karamba mafamda akhoi gi money power aduga leriba muscle power na vote tawki bagi leibu se khudam changdam puthokpa ngamoi ha basi ma ai CPI da su adu akhoi ngangning ba lei gana haiduna akhoi gi baseless oi ba allegation tawduna akhoi gi leriba party suk chawgrba well discipline leiba party da pang de ngang ba se masi akhoi gi mature oi da ba akhoi gi mong mali aduga congress party si miyam na thudu hendung na akhoi gi mature oi haina akhoi khanaba party amani aduna masi gumba ohi wata sina akhoi orakli ba phim stati congress party je mature oi na loram bado oi da bi khudam changdam du sab sana phangba ngamle ha bise miyam na akhoi khanguna si haidana ai thamjagani Amarom da Hanagi Deputy Chief Minister Gaikhangamna Pauchi Kharada BJP na Model Code of Conduct Lairingaida Yamlaba Senfam Kaithokre Haribasi Aduki Matik Nokning Bafawi Code of Conduct Lairingai Manungda Hana Paikat Lamba Thabak Thoramgi Budget Kaithokpayai Taubatabu Anauba Thabak Thoramgidi Yade Haibani Masi Khangdana Prazamiyam da Lana Lamjingba Amadi Party Asibu Mingchat Thinanaba Chatharakliba Lalong Asi Yamna Laibak Thibani Haiki Akhoi power amadi akhoi PWD da akhoi leiriba paisa henna kaithokhiba amadi akhoi leiriba akhoi inquiry chathaba aduga lonena akhoi kano si model code of conduct ki akhoi leiringai da paisa kaithokkhibsina ne haibase masi akhoi leiriba yamna baseless oiba pocha mani bias oiba poingwang ne haina thamjagani maramdi akhoi sarkar gi phammunabagi wafam leite akhoi da akhoi gi de afaba pot ama lagna ba aduga progressive hena oinana ba akhoi gi leiriba manipur da orakliba BJP gi shasan je akhoi ne ngasi mapung phaba akhoi gi praja gi seba tawba ngamna ba ama sagana ba khona ba da akhoi gi manung gi oiba wari chana jabani adu manung gi oiba wa khara akhoi na central leader sing da akhoi na haijabani aduga masi ningsang ba yaba amana Bharatiya Janata Party da leiriba imung manungi wathok se masi Congress Party ne hena marwena Deputy Chief Minister Shri Gaikhangam ne hena khangbibam thoi maramdi haukiba chahi karamba tangkakta MLA kyana haurakanda Shri Ibo bi singadabano haibase sabi ne mama nokna bo hena thokani masi hana recall torkana ngambi bo phagani haina ai thamjage mat Chairaka Sida Housing Delhi da leiriba Manipur Chief Minister N Birenna Nauna BJP ki National Working President oina khankraba Jagat Prakash Nadaga BJP Head Office ta unaduna nungaiba phongdokre Madugi mamangda BJP Parliamentary Board na Hanagi Union Minister JP Nadabu Party ki National Working President oina khankhe Amit Shah na mikhal thengnaduna Cabinet Minister oikhibadagi mahaki mahut sinbinaba miyoi ama yengduna lakpani BJP ki Parliamentary Board ki member oikhibata natana Modi gi mamangi government ta maru oiba minister ama suoiramba JP Nadabu Modi Gani Suba Government Asigi Council of Ministers ta Yaurak Tabasina JP Nadana BJP National President ki Fam Purakpa Yai Haina Panari Panbay Abdi Lesingani Taramapan ki Lok Sabha Mikhalda JP Nadana Uttar Pradesh ki in charge Oikhibaga Loinana Opposition na Chungsinaba Maha Gadbandan bu Sit Tara Manga Khakta Fanganduna Singtha Ningai Oiba Mai Papa Purakhibani Nakalamaromda Chief Minister N Birena Union Home Minister Amit Shah National Secretary North East Ram Madhav Amadi Ram Lal Nachingba Luchingba Singasu Unaki En Virena Luchingba Sarkar Asigi Manungda problem leite Ningthina Tek Takaidana Lady Lenga Asigi Manungda Yanadabagi Wafam leite Haina RD and PR Minister TH Bishwajit na Fongdokre Sarkar Asigi leadership Singatabagani Haibagi Matangda BJP gi MLA Kayana Center ki Luchingba Singda Taksinba Amadi N Biren Amadi TH Bishwajit ki Marakta Yanadabagi Mami ama Chauna Tabagum Tauriba Sigi Matangda Center ki Luchingba Sing Unaruraba Minister Amadi MLA Khara ngasi Imphal tholakre Center ki Luchingba Singna kari wafam thamrapage haiba khangdrabasu sarkar asigi manungda decadent haiba ama leite haina minister ne di thamle hiram asigi matangda Tom TV ge report ama En Bireno Luchingba Sakara Sigi Manungda leadership sinba amadi ministry safal gi matangda center gi Luchingba Sing Unaruba minister amadi MLA khara ngasi Imphal airport ta thunglakre
ngasi tholakkiba minister sing amadi MLA sing adudi TH Bisosit L Jaintakuma MLA sing KSS Biren S Ranjan Awangbong Nimai loinana Dr Kasim Ruibani Sakar asigi manungda thokliba wathok asigi matangda Imphal International Airport ta paumising unabamada Minister TH Bisosina Sakar asigi manungda dissident saiba ama leite punna leiri pause singda pau hapa matamda asengba achumba khanglaga hafiyo haiba wafam yauna tongan wafam sing paumisingda thamki madudi akhoi jerin noiba paujing phombi rakanda praja myam da phajana akhoi marik chumna asengba karino haibado khangan janingi maramde akhoi sededa bhabna charakanda karadagi pauno karimba authority na harakpano haidana khangdana pangphong da phongbuchina maram warakanda akhoi rajniti tawjari ba aduga akhoi mayam puna makingda confusion ama prajajing da lehen aduga magi pamba pamdaba magi adugi adage habdana tongan bam aduga dissident na khabar de ibase masi topiyo we don't have any dissident and we never try to form any kind of the dissident adu si posi topiyo immediately aduga khabar kagaz na torkana praja myam da misunderstand tawba akhoi gi marakte hena disunity leina ba tawbuse masima media sing da ai haijagani adu topiyo haidana ai haijagani si khaktan ai afil oijage aduga akhoi marakta kano leite aduga magi apam atam the political leibo oigi oiba port masi previous government da su leader sin ba sindaba adu tawba tawda je dum thokidaba nate this is not the first phenomenon si continuing when lakpa port amani adubu magi karamba center gi leaders ingi national akhoi party haibadi khwaidagi chawba prithvi chawba well disciplined party ama leibani na akhoi decision haibagi posak leite adu akhoi punamak chap manai aduga karam kanda afaba lakadagi haibdu center leader na afaba punamak by the time porakani haibasi ma ithamjage karigumba state government amada akhoi gi leriba hoi bias leramba yai leramdaba yai that is different thing aduga akhoi gi leriba the portfolio lokthokpa haibasi CM gi prerogative te lei tawudabu handaki financial state da overdraft na hariba pose masi anauba ahamba nate ado akoina prajana chingyaram yai overdraft haibase congress ki matamda palinge su overdraft thoi adubu masi internal oiba port amani adu manipur gi paisa nungsa gi film phatabani adu haujiki lariba port akoina sarkar palakku matam su overdraft thokitaba nate mamangda thoki adubu solution by 21 of this month adi adum automatically magi paisa ways and means ki lakku matamda adum lak kano lakchagi da normal tajagi da poni adu handaki matang da scam oina puthor pasina praja myam da confused or kanda public works department amadi akhoi gi pawane hene kaithokki ba habse absolutely allegation and absolutely wrong haibase aina hajagani adu matamna purakani asumba krai dana adu truth is always there haibuduni adna akoina truth se we cannot hide the truth aduna akoi lot pe yaroi adu matham punama tholakani aduna ngaimina si aduga punamak akoi punamak se matamna afaba purakadabani matamna wayal kadabani aduga center leader sing lakani aduga makhoina wan birakana kana na sumunu kana la mandado everything will come out in the public domain amaromda head minister su oiriba NPP gi lusingba L Jaintakuma na party gi oiwa wafam sing thamladuna NPP gi oinadi minister mari lokthok pasu yaroi haiki honorable chief minister komi baibu we committee form to ni nan to budo ko committee form to ga madu report la matung da mai thaga ke ultimately sum yeng madari deputy CM maran ka hen to da koi principal secretary finance Rakesh Ranjan moina in time both deputy chief minister who is the minister in charge of finance and chief minister babani da smain to ga di si la ni si launi habido mana to hum thok ni ad mana to to male ye Rakesh Ranjan ho Manipur yor bi yok to khang de nan aina chapado ho de ma auto station oi ho banai bu ko ado asing bagi de principal secretary finance ba thok si sidagi hena charing to ga de arbai bella ani sibau to bi sibau to bi ji mana time to time chief minister sang finance minister sang da brief to bai ji every principal secretary da commissioner finance ri ma thong ne bu ko ado handa ki si man si to da ba ma le ko ado ni lai ni ko da byam ka hena madu mang na maram na issue ma chau bu na te yes lokthok ki ba adi madu gi NPP side tam ting tipu sing side ta kitang mayam mamang de image da ai ta hi jasan manda eta ma khoi na khoi escape go hai ta maran si man be gi pot man ba khar bu di yawi but adu mang na yam ultimate ke no na te adu moi ai na ta ba de moi BJP kem de la pau de moi report to ma committee na tawra matung da pira matung da samrili adu ge amu han FM da lakneng khale moi leadership change to do the BJP manung crisis ni ko adi central leaders ng level do ni adu NPP mari lokthok ni habite NPP lokthok pi aro na habite na adu
ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ Sairak asida NPF Manipur State Unit ki President su oiriba MLA Awangbo Nimaina leadership sinbagi wafam asidi BJP ki manungi oiva wafam ni BJP amadi NPF ani gi marakti yanaki wafam sing thabakta soidan onthorakani haibagi thazaba lai haina thamki leadership hongba habisedi BJP ki internal affairs ni BJP ki central leader singna pharnabdo silakni hain thajai ko MPF government asida suruk laina ba laiba sigi asidi kaisu thoidokpa problem hojek anobusu leite wai akhoi da hana adjustment tauba sarkar ma punbagi adugumba adjustment kra akhoi ge BJP ge leadership singna tawgni haiba adu akhoi su adum thajaba thami matama chabada torakni anasu khali aujai thoidokpa khoi da kaisu problem laite aduga sarkar gi problem haisibu sarkar gi problem mak nate aside akhoi ge BJP legislature gi leadership asi matang da di wai mayam hainaba lei khabar da kadai da adubo sidi BJP gi high command gi wisdom da some problem se solve to namasi lakni han thajai akhoi sida demand kaisu leite ko sarkar si payment na bagi akhoi da ministerial bird hana ma pi ko na ma mo adjust to kya ba man lei adu sida khoi na ani pio hom pio mari pio ha ba kaisu leite adu moina thamki ba wa pham ne sidi ye north east da hana dagi akhoi thamba wa pham ma lei akhoi bo either exam to be or special provision ama khoi bo thambi ba habdu dum stand or lebne or natrade mayam gi channabi ado khoi dadi chanhan gunu habse adu de khoi dum thamgani Thakar asida yamna maruiba misang ama oiriba Minister TS Bisosina thamli wafam amaramda NPP gi akoigi yamna maruiba misang amasu oiriba Health Minister L Kumar na thamli wafam loinana akoigi NPF ki President Awangbo Nimaina thamli wafam asina Manipurda N Biren Nusingba Sakar asigi maraibak amasung kari oirakadagi haibadudi matam khargi matungda soidana maki khanglagani Camera person Ojit Kaloinana Paudam Zariba Nabukuma Khagopam Times of Manipur Infant Airport Lamdam asigi ipai puna thambiramba chana kanglon singbu ngakna chana na bahona bada achaubu thodang loramba androgi layoi khraba mioi ahumgi khubam ama ngasi Salai Holdings Private Limited ki chairman Narengbam Samarjitna maikhum hangdokre Sana pokpa chakpa andro maihorol na sinduna andro kaithel da pangthokiba thoromaduda athoiba mithunglen oikiba N Samarjitna Andro hariba khulasi lamdam asigi chingburoi tamburoi singi yamna maru oiba mafamne aseng mamai hogatuna muttana lariba mafam asi aikhoi pumnamakna yokhatpham thoi puwariga sagona duna lakleba mafam kaya laibata natana puthokpa ngamdana lariba yanhongai gamali leinaba potlam kaya khulasigi tabuk nongda leiramkhigani haiba salai ya chetba thajaba lei haike asigi akhoi gi malemda akhoi gi mikok thonga chatpada akhoi gi kanglaipak asina masi soidana maki ohenba ngamgani haibagi phidam dugu loinana ngasigi akhoi sigumlaba yamna lugraba phum masida akhoi sigi thorum masi yawba lakchabani Panba yabadi ningsing khubam asi andro khulda chahi kuntra hena oja oiduna laklaba ngarian muslim khuldagi MD Bashirna katpane Karigidamakta khubam asi katkibano haibagi matangda Bashirna mahaki oiba wakhalon phongdoraki Andro Kendra sida Marksina election tawjaraga ni Andro Kendra ki parja sibu matam ki to su chai ta ma thoni thoi pujaramba adum ba AC ki Imphalis ki ahanda Andro ki oiba candidate lamani Samida khoi Andro sigi saknai ba mi saksing oidoine seng mani maju ma khoi hum si huji phau manung dadi sangnai bani aidra Andro parja amasung lairiba Kendra ki mioi sing su masa khangoni makha da mayek mayam ije siga connection ji kai dene mo khoi gi di Hariba Andro Sigiti Tasang Namaki Andro Panaming Togi Makada Chana Zaba Mayek ni Aidana Makoin Hajadana Makoigi Ojaba Makalonda Kancherialda Ijaba Mayek Layoi raba sana khongnangama khanghodana mai chaglakpadagi miyami bainakre Thodogasi ngarang ayupung tare lom tarakpa duwaida Imphal West Langol Ningthau Leikai da leiba Langol Ningthaugi Laibungda hauriba chahi yamlaba sana khongnang adu nong marakta mai horakhibani
Hiram asigi matangda ngasi ayuk Forest Minister Shyam Kumar laktuna yengsinkre. Minister gi maikaidagisu mai horakpasi yamna angakpa thodokni. Kanagumba miyoina mai cham langsilambadagi mai adu chaglakpa oiramgani haina thajanari. Makhatana midyeng changduna khongnang asi sidana ba paikhatpa yaba khongthang paikhalagani haiki. Sana khongnangsi koi ngasi nongni mangdagi masak khangdaba mising manakta mai tharambadagi uji sahi yambabanina maji sahi si yam manungsi koi khorakpa oda mai changhal dum sa kanda ngarang ju fire brigade muthatlabane du manungda tale hoba amu sakhalakpa adanga si Manipur fire brigade ki tandara like committee myam tandaraga sida si uji ki kannaba amadi sumba aribu uji Manipur tangkhalakpa malem tangkhalakpanina si hena koina mai ju si hung phano koi muthatpa ngame koi masimak koi ki Manipur fire service ki sobe examen ni anai thami adu usa ki su ya angak pa hebtare manung se loina sakpa masaji saktaba adune koina masi karigumba laibra habatu madu koina yam kumna koi thijel Hiram asigi matangda ekoigi Tom TV ga akhanana CSIR gi senior principal scientist Dr. Huidrom Bir Kumar ga telephone gi kuthangda wari sanaba amada chahi yamsilakpa una siba horakpada u adugi mayai thangba saruktana hena kangba horai mai horakpa si sungsoi soidana kanagumba miyoi kharana churup natraga mai horakpa yaba polam sing manakta thamjilubadagi chaglakpoigani nakalamoromda langol ningthau luptin gi maikai su thaudoga sigi matangda FIR ma Imphal West Police Station da case file tawkre haina su phongdoki possibly madugi oibe yabadu akoigi mainly magidi mainly akoigi peno haitare ne mina tawormani any forest mai sakpasi number 1 da oibe yabasi akoigi human artificial firing set tawama ko adigi number 2 da temperature ye wang di nuksi sitpa je thengaina kanda akoigi spark thokpa haitare ne ko aduguma possibility khang lebar adu akoi di mina thaba soi oini kaino da manungi magi ugi pitse pura kangaga magi akoi gi driver yamna light oire ko aduna madai da mai am thawok chukhi matam da magi the whole body gi manung sida chaka da bhaitar mainly uji sahi angkhalaga di han ba siba hor pose maya gi manungi pit sida gi siba howe ba muje mapan da gi mogi bap gi sida bhaitar ne ko adu manungi pitse siba ja Sijala matung magi using si amna light or ka chongang no le rane ba ko ko kok to na ado hai ba kok si mai kitang het thengi ba da mai sa chak pa hai tare ne aduna kana mu khana mo adu sum churup thakpa biri thapna ka churup thaka da man ga lang jalu ba adu gum bagi possibility wang le ba hai tare matau karamna kanana karam bagi mo tharam bano hai ba de khoi sab sabdi khangjadre adumukpu masigi damakta SP Imphal West ta khoina hojik FIR ma thajin jare masi makha taba action makha police ki department ki su lakhin habe thajabule aduga khoina lamdam asida lairiba lai asiga sagona na matam kya dagi lairiba lamdam asigi ipai pusing ai khoidagi di laioi badi makoina hankhre adu khoina hojik thenaruga matam jina makoina thambiramba lam law hingkhol na chingba mafam asi ai khoina hoji hoji mafam asi laijari base sarkar na अखोई सिंह असिबो लैबा मपुंग फाना तंगदुं लैताना लैबा याना पॉलिसी में सिनबी हाइबसे लुप्तिन गे माइकेदगी थामजन पाउगी मरथनाते में ब्रेग मतंग लौजरी Nauka Hearing Aid Center Kumja listing ama chapan marifom doi ki hona chai kunthra manga hena Notice India ahan hearing aid clinic mo ine lerek laba Nauka gi Imphal Center ma hangjare TV ma phone gi konjel loinana nil khongum fam na tabang ngam da gi awab mayok na di bana al koding mag wabi rugano Nauka Hearing Aid Clinic ka ngasi maklenshin direktuna completely invisible water resistant ama di rechargeable oraba digital hearing aid hapiu tabang ngam gi pangal wala badom gi khangna chana ba single power se tambio ai khoi gi leifam di Nagamapal Main Road Phawai Sangmam Lekai near Community Hall mobile number na 6009545159 Khanganjaba Thasigi tarani thoigi ayuk pung mari tarak padwaida Imphal West ki thangmai ban lairen hanjaba lekai dogi karam dina atopa meng karamba hairiba miyoi asi yumdagi thokibadagi thiba khangdana leirakli miyoi asi yengbada chahi 98 mukki lenga oigani fit mangaga inchi 9 muk wangi kulai kuchu oi mamit khara sepe mahakna yumdagi thokiba matamda amuba masugi track pen setkibaga loinena atia masugi t-shirt ama litki kanagumbana hairiba misak asibu thengnabiba natraga ubiba thoklabadi manak nakpa police station natraga makhada pijariba contact number asida pau pibiraknaba nolukna khanganjariba karam ongbi nganbi leima wife of K Karamba mobile number 8259092217 natraga 8787668955 My name
is Kumkum Gangmei. I'm a student of COMET. COMET's teaching techniques and tips for exam were very helpful. The teachers are very supportive, which inspired me to do well in my exam. I want to thank COMET for guiding me and supporting me throughout my preparation for the exam. In my opinion, COMET is the best coaching center. Break matungda mayamu taram nokchari makhataba pau pizari Myanmar dagi puthorokpa lupa lesing kun mapan longi mamal oigadoba foreign liquor ga konana miyoi ani Assam Rifles ki kangbuna ngarang Indo Myanmar border oiriba Ganesh Gate manakta ki faraba miyoi ani edudi nahakpam Risikan Singh amadi Thokchom Gunamani kawi makhoi ani dagi tongan ba makhal ki foreign liquor bottles chamaga humfunipan fagat pangamle fagalaba polam sing aduga loinana miyoi ani adu customs ta kusinakre hairi Assam ki Lakhimpur constituency ki manung chana leiba Fullertal dagi Imphal fawo chen gadaba Khwairakpa Tours and Travels ki ticket counter ama ngarang handokre Thoramadu da sarugya kiba Khwairakpa Tours and Travels ki president Sagol Sem Birana nauna handokliba counter asina aikhoi masel gi marakta nungsinabagi mari chelhanba ngamlagane makhatana tongan mafam singdasu counter handoktuna gari thaba horagani haike Taramari Suba Finance ki General Basic Grand Lisingani Taranipan Yimakada Saba Lalambung Makong Apun Manupi Lup ki Sanglen Nasi IMC ki Ward number 3 ki Corporator Hais Nutan Chandrana Miyam da Kusina Kre Lalambung Makong da Laiba Lup Asigi Officer Pangthokpa Sanglen Kusina Bagi Taramadu IMC ki Engineering Officer CH Manaka Lup ki President M Sorojini Ward Member M Chitragada Hais Manglemsu Sarugyaki Loop के member कयाना सरुगाखिबा थौरमदुदा corporator Hais Nutan Chandrana ward number 3 की corporator ama yauna miyam gi aifanaba thaba kaya tawduna lakle loop asigi sanglen noina ngasi miyam da khusinari basida tongan manupi singi khusa haibagi tampham amade sufam su oiba yaragani ward number 3 की oina su mamang da sosigumba sanglen kaya si sakre makhatana su sakhigani haiki Lamung Makon Apun Manupiluk and Amasi Nakoli Basi, whole one number Chigi, Loinama Consenjava, Dumba, Yamna Quigi Matona Leba, Dumba, Nupising the Gaba, look of money, and Asuma buildings, Sangabasi, Masida, I quit a Sidagi, New Permanent Sidagi, Haure Haraga, I quigi Manipuri Nupisingi, Similon Kunai, Surbanombagi, Kalsalbo, Hena, Yokale Haraga, I quigi Lailasu Hedabakaya, Topandakayagi, or Wakolon Putu Haraga, Stasegi, Quigi, Manipuri Nupisigi Kunaibu, Similonbo, Sakunabo, Honabada, Matam Supada, I quite Sonat Zanbibo, Oisino. Akak nabo paw fang badagi Andropolis amani Taruk Suba Assam Rifles ke kaun bakam bomana Imphalis ki hoikap tagi aina thinkraba KYKL gi miyoyama fare Faraba miyoy adugi mameng nongthombam rosonta atopa mamingna tongba chahi kuntraret hoikap awang lekai dagi laikhidraba en patmagi machanupane Maha Korkomgi miyoy amani hainasu polisna thadorok paw mana haire Amaromda Assam Rifles amadi Imphal West Commando gya kumba khutpu amana aina thinkraba PLA gi Laishram Priyo Kumar atopa mamingna ibom cha maitei kauba self style second lieutenant oiba miyoy ama fare haire Ngarang Government Railway Police GRP na chathakiba kangnaba drive amada Guwahati ki Kamakhya Railway Station da Sibsagar dagi chahi ani Surabi nupi macha ama human trafficker singdagi kanba ngamkhre Pawasina hairibadi nupi adubu namthak tawduna puramba miyoy adugi mamingna Nabartana Goswami kawe Mahak Uttar Pradesh tagine nupi aduga Facebook ta khangnaraba matungda mahaka luhongani haiduna namthak tawduna Delhi da yonthoknaba puramkhibani Faraba Nabartana ngasi kota puthoklaba matung jail da thazin khibaga loinana GRP Kamakhya Railway Station da case ama lokhotkre haire Guwahati da laiba nupi khaktaki oiba club ama oiriba Leo Club na awareness upon sanitary napkins saiba team da laukhalakpa khongthang gi saruk ama oina ngasi Guwahati gi Rahabari da laiba Vanikanta Memorial Higher Secondary School da sanitary napkin thamnanaba machine ma install tawkhre School asida class 6 tagi 12 fawbada mahairoi nupi macha puna chani ga tararom tamle machine adu school asigi common room da nupi singna thengnariba khudong cha daba kayagi yenglaga Leo Club na install tawkhibani Hairiba machine asida tha khudingi club asina nupi macha singi damak sanitary napkin sing marang kaina fangana ba honabada mapung oiba thodang lawgadari
ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯁꯨ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯁꯥꯝꯒꯤ ꯅꯥꯜꯕꯥꯔꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯥꯇꯤꯃꯥ ꯚꯤꯂꯦꯖꯇ ꯂꯩꯕ ꯕꯤꯁ꯭ꯋanath ꯁ꯭ꯀꯨꯜꯗꯁꯨ ꯃꯁꯤꯟ ꯑꯁꯤ ꯏꯟꯁꯇꯣꯜ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯤꯑꯣ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯆꯤ ꯀꯦꯗꯤꯌꯥꯅ ꯃꯍꯩ ꯇꯝꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕ ꯀꯌꯥ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯁ꯭ꯀꯨꯜꯁꯤꯡꯗ ꯁꯦꯅꯤꯇꯔꯤ ꯗꯤꯁꯄꯦꯟꯁ ꯃꯁꯤꯟ ꯑꯁꯤ ꯏꯟꯁꯇꯣꯜ ꯇꯧꯕꯅꯤ ꯍꯥꯏꯈꯤ ngasi ayu anganbada kha thangba Kashmirgi Anantaki Visvihara laiba Maharma village da Indian Army Police amadi CRPF ke kunba kambu amana chathakiba operation manungda Jais-e Muhammad ki lalhoba singa akanba mongda khuthona khre thawdogadu da Jais-e Muhammad ki lalhoba ani Bharat ki lalhoba ama sire amana soklaba personal adu Srinagar hospital da laikanari ngarang numidang pung taruk lom taba matamda Jammu gi Pulwama gi Arihalda sakhangdaba khulai paibasingna remote control sizinaraga plan tawduna thamlamba IED ma pokhai hanbagi thogokta army personnel ani sire tarana sokapanangkhre pawasina hai army personnel singna mahausagum khongna patrolling chalingaida car amada fit tawduna thamlamba IED pokhai handuna attack adu chatharakhibani soklaba personnel sing adu Srinagar gi hospital da laikanari BJP na Rajasthan ki Kota Bundi parliamentary constituency degi karakpa MP Om Birla bu NDA gi taratare suba Lok Sabha mikhal gi speaker oina puthokre Om Birla na ngasi numit yungba matungda nomination thasinkhre Lok Sabha gi speaker chathariba nongju mifam gi humni chanba numit hayeng khangadabani National People's Party Mizo National Front Lok Jan Shakti Party YSR Congress Party JDU AIADMK अपना दल अमदी VJD याउना पार्टी तराना ओम बिरला बु सगवटकनी हाइना फोंदोखरे ओम बिरला ना कुमसी पांथोकिबा लोक सभा मिखलदा VJP टिकेट लंबा तौनदुना कांग्रेस की राम नारायण मीना बु बोर्ड मसिंग लाख अनिगा लिसिंग यांखै gi मथक्ता हेलगा माइ पाकलखे चाही यांखै तरे सुरबा ओम बिरला राजस्थान असेंबली gi MLA हुमलक ओइरमे अदुगा कोटा बुंदी सीटगी MP ओइना हंदकिसिगा अनिरक सुबनी Panbayai tara taruk suba Lok Sabha gi speaker oirambi Indore gi MP Sumatra Mahajan di handak mikhal thengna khide Paugi marathana te break amaga maklok sari Hello pakhong ama chalakke chalu ne chahi amagi plan tawge haradi o phau pambi thabiyo okay chahi tara gi plan tawge haradi U pambi thabiyo chahi chamagi plan di ichabu afaba school da mahai tamhanbiyo icha kaina afaba school haidi lanai coaching tobugi awaba lehendaba school du da dum changnai na coaching tohonba mama paga chamana na warak watembi ba gym aerobic dance football thangta mamang da 12 exam gi topper su puthokraba khwaidagi chawba nanba khwaidagi phaba school last pa khong Kari school no Slopeland Public School Khongjom chumabra chumme yam khangi ko Yes only Slopeland Public School Khongjom Fitness Arena, Fitness Unlimited, facilities available, combat cardio, steam room, aerobic, freestyle, dance workout, TRX functional, TRX rip trainer, TRX suspension trainer, nutrition, shower, towel service, locker, gym floor, boot camp, Muay Thai, yoga, cardio, etc. It is also an authorized distributor of imported supplements including Muscle Farm, Ultimate Nutrition, Gaspari, One Science, Granite and many more from Muscle House, India. Admission fee ₹1,000 only. General category gi oina tha amada lupa chanipan, tha humda lupa lising aniga chama, tha taruk ki oina lupa lising mari, sahi gi oina lupa lising taruk ka chaunga. Dynamic Movement Training DMT gi oina tha humda lupa lising mapan, tha taruk ta lupa lising taraga manga, sahi gi oina lupa lising Offer 40% discount for the first 20 members only for Dynamic Movement Training DMT. Kudong saba si lobina bagdamak ngasimak langsin biro Pulse Fitness Arena, Gobindazuri Road, Palace Compound, Imphal East. Aikugi contact number 9711730877 amasung 038524411143.
Gitam University Visakhapatnamda BSc Nursing amadi MSc Nursing in NPCC gidamak female candidates singna admission to bibi yaragani. Campus manungda masagi hospital leizaraba medical college ni. Room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni. MSc Nursing the admission fanglaba mahiroi singda tha khudingi stipend oina lupa lising tara fangani. Tuition fee structure BSc rupees 30,000 per year. Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 60% in aggregate. Manipur ki mahiroi singgi oina entrance test yaudana direct admission tobiba yagani. Subnataki seat taramanga khaktani. Akupa marol gidama contact tobirau Educare Zone near Bosem Babupara. Phone number 60090622261 natraga 87940262277. Break matungda mayam mukana taram nokchabagalena makhataba pau pizari. Chungsinaba Tripura government ki mapang amu oriba Indigenous Peoples Front of Tripura na party asibu sawachaba miyoi singi mathakta BJP Sagotpa Singna leptana khut tharakpagi thodok leptrabadi akanba khongjang changsilakpagi mathakta laingak Sagotpa toglakpa fawba yai haina cheksinwa thamkhre ngasi Agartala da pangthokiba pawgi mifam amada IPFT gi wangangloi Mongol de Burmana haukiba June 13 amadi 15 da BJP gi miyoi kharana IPFT gi luchingba ama oriba Prem Sadan Tripura gi Gandhi Charada laiba yumda landarakhi atopa thodok amadana Ambasada laiba AGM Jivan Joy gi yumdasu landarakhi hairi Mahakna makha taraduna handak tapangthokiba Lok Sabha Mikhal hek matungdagi BJP Sagotpa Singna IPFT amadi BJP nataba topa party gi miyoi singda khuthaba yumda akai atoi thokhalamba ki halamba thodok sing lepa leitena chatharakle phibam asida IPFT na tumina lokthok lakliba numit kharani asida achoba wakat khongchat ama chatuna thengnabagi firep lorokpa yai haina phongdorakhe Ngarang numidan China gi Sichuan province ki Yevin city gi Changning country da Richter scale taruk yauna hakiba yuharda yamdrabada miyoi 13 lekhidre atopa chamaga kunithoi amana asoka pandangkhre miyoi lising mari henbana safagadaba mafamda thaidokkhre China earthquake center gi matung ina ngasi ayukta su magnitude 5.3 yauna sanil amasu lakhi lakliba pung kunmari da amukasu lakhigani haire miyamna lambida chenthongnaraktuna leinaki Yum kai kayasu amangato thoke Ministry of Emergency Management nami kananaba rescue team mafamaduda tengbang polam kayaga loinana thajenkhre hauze akai atoi marakta mi thibagi thabak kana chathari panbayai Sichuan province ase yuhatoin haganba mafam amane kumja lising ani subna nipan da province ase da hakiba yuharda miyoi lising maudra hena sikiba lekhre hauze kamok sanabagi pau fangbigani Social Development Athletic Union SDAU Techcham Nasinduna Team Kunithoi na saruk yaduna Techcham High School gi playground da chathariba ani suba SDAU trophy lisingani taramapan 7A side state level village open football tournament ngasi sanakiba ahanba match da Langatel FC laktabadagi Wangjing FC na walk over fangkhre adugani suba match ki oina RPU Papalna FPMC Khongjombu Pangjil mapan amada maithiba pikhi ngasi nungdin phone ki ba pauche singda kari kari maru ibu pau yaw ki bagi habdu mayam puna min taminasi Pandam Taranipan suwa the Great June Uprising Day pangthokre India laigang na Manipur gi lamkhaida singnarak libasi khudak ta lepkadabani UCM pau phong libasingna pangfong da fongbadagi politics tawriba singda chamam na hale Biswajit Sing ke jid lupa yang kai pirwa matam sida famthol gi damak lucingba singna tumina laithok libasina June 19 dagi hena sathiba ama lakloi haningai leite ningthau Kangla pau 19 suba the Great June Uprising Day thoram jati fruk kya gi miyosingna saruk yaduna pangthokre Naga ho na Manipur gi lamcha da Manipur makhoi gi ni haibasi kaidongai de yaba ngamloi khaimang jongloi Chief Minister Birenna Nadaga unakre Wangoi Higher Secondary School gi chowkidar quarter mai chakre
Lengaki charangnaba athubada waroshin puraglagani Minister Bishwajit. Paujel ngamkhoi kanbagi ihogda thawaina ponta pigraba athauba athaubisingi mafamda miyoi cha kaya na ikai khumnaba utkre. China da yoar habada tarahomdoi sire chamaga kunthamari sokle. Kanglei Paki Meira Taranipan suba the Great June Uprising and Unity Day gi thoram pangthokre. Manipur na Bharat tin khraba matungda ngamkhoi gi akiba ngasisu adumag leiri. Devan Aroibada maroiba paw mukana. Manipur gi wangmadagi yauna lamdam asida khundaminariba furukpayana saruk yaduna taranipalak suba the Great June Uprising and Unity Day gi thoram pangthokre. Ima laibak kidamak thawai katpagi wakhalon ngasigi mirol dasu cheli haina PH Devan na phongdokre. Congress amadi CPI na khajiktang moirabasu haihodaba yade matagum BJP na luchingba lengak asida yumfam yaudaba maral kaya season basi laibak thibani haina IPR Minister TH Bishwajit na phongdokre. Chief Minister N. Biren na BJP gi nauna khankraba Working President JP Nada gauna kre. Amadi N. Biren na luchingba sarkar asigi manungda problem leite ningthina leiri leingak asigi manungda yanadabagi wafam leite haina Minister TH Bishwajit na haikre. Ngasigi wenadi matang asida Manipuri Paulo Shinjare Paumi ing tabiriba mayam punumapu ASHAPRIYA na mukana krumjari.